ngasi khoina lejari pharmacy yaripok Vishnu naha wang lekai dani Council of Higher Secondary na lawba class 12 ke exam da khoi arts ki stream da khoi topper or khabi khoi gi Keisham Hena Devi gi mem da laksaduna khoi notice window TV na khoi gi awa nungai kha paudam jage na laksabani adadi Hena da mung laksage Hena Hena gi ming lepham habetang habiyo ko ꯑꯩꯒꯤ ꯃꯤꯡ ꯀꯩꯁꯥꯝ ꯍꯅꯥ ꯗꯦꯕꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯌꯥꯏꯔꯤꯄꯣꯛ ꯀ꯭ꯔꯤꯁꯅꯥ ꯑꯋꯥꯡ ꯂꯩꯀꯥꯏ aduga ima babagi mingdi kari kuwi ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡꯅ ꯀꯩꯁꯥꯝ ꯎꯄꯦꯟꯗ꯭ꯔꯣꯖꯤꯠ ꯁꯤꯡ ꯃꯌꯥꯝꯅ ꯂꯩꯀꯥꯏꯁꯤꯗ ꯀꯩꯁꯥꯝ ꯅꯅꯥꯎ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯃꯃꯥꯒꯤꯅ ꯀꯩꯁꯥꯝ ꯕꯤꯅꯥꯗꯔꯁꯤꯅꯤ ꯗꯦꯕꯤ aduga Hena se isinau de kya subi ba ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯁꯨꯏ ahum se ba nana kya suina ꯑꯩꯅ ꯑꯍꯟ nangi makhada di ꯃꯈꯥꯗ ꯑꯅꯤ ꯅꯨꯄꯤꯗꯨꯅ ꯌꯥꯏꯃꯅ ꯅꯨꯄꯤ ꯑꯗꯨꯒ ꯑꯇꯣꯝꯕ ꯑꯃꯒꯁꯨ ꯂꯩ aduga nang se khogi Manipur pumbagi oina ko khogi arts ki stream sida khogi first position se lawri e ngasi se ko nang yam haraurangani ado a big congratulations khogi team gi side gi su ko aduga masigi position se lawr khogi credit se kanada tibining bu ꯑꯩ ꯄꯣꯖꯤꯁꯟ ꯂꯧꯔꯛꯄꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯒꯤ ꯃꯃꯥ ꯕꯕꯥ ꯑꯩꯈꯣꯏꯅ ꯑꯩꯕꯨ ꯁꯦꯝꯕꯤꯔꯛꯄꯗꯒꯤ ꯁꯨꯛ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯦꯁꯇꯤꯖꯤꯌꯁ ꯑꯣꯏꯕ ꯄꯣꯖꯤꯁꯟ ꯑꯃꯁꯦ ꯂꯧꯕ ꯐꯪꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯁꯦꯀꯦꯟꯗꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯁꯥꯏꯠꯇꯁꯨ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔ ꯁꯥꯔ ꯄꯤ ꯁꯔꯆꯟꯗ꯭ꯔ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯣꯏꯅ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯄꯗ ꯍꯣꯠꯅꯕꯤꯔꯛꯄꯗꯒꯤ ꯁꯤ ꯊꯥꯛꯁꯤ ꯌꯧꯕ ꯉꯝꯖꯔꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯆꯦ ꯏꯆꯟ ꯗꯗꯥꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯃꯣꯏ ꯃꯌꯥꯝꯅꯁꯨ ꯑꯩꯕꯨ ꯃꯣꯔꯦꯜ ꯁꯞꯄꯣꯔꯠ ꯏꯃꯣꯁꯅꯦꯜ ꯁꯞꯄꯣꯔꯠ ꯀꯩꯀꯥ ꯄꯤꯕꯤꯗꯨꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯆꯧꯕ ꯄꯣꯖꯤꯁꯟꯁꯦ ꯂꯧꯕ ꯉꯝꯖꯔꯛꯅꯕ ado Hena na phanglakiba marks se khoi first position se lawre aduga phanglakiba marks di kamai to amtang kaya kaya phangi amtang habiyo ne ꯏꯪꯂꯤꯁꯇ ꯑꯩ 95 ꯐꯪꯖꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤꯗꯅ 94 ꯍ꯭ꯌꯨꯃꯦꯟ ꯏꯀꯣꯂꯣꯖꯤ ꯑꯦꯟ ꯐꯦꯃꯤꯂꯤ ꯁꯥꯏꯟꯁꯇꯅ 96 ꯑꯗꯨꯒ ꯏꯖꯨꯀꯦꯁꯟꯗꯁꯨ 96 ꯐꯪꯉꯦ ꯁꯣꯁꯤꯌꯣꯂꯣꯖꯤꯗ 98 ꯑꯗꯨꯒ ꯍꯤꯁꯇ꯭ꯔꯤꯗ 92 ꯐꯪꯉꯦ ado nang se class 10 da percentage kya mukti chatki percentage 90.5 90.5 chatle bu ko ado percentage budi yam wang chale do makhata na nung na hujik art stream da lai se art stream da hujik nang 95.8 ne chale improvement ne seng hai tar ga di ko si lai se ahan bada nang kano ne 10 bu ki di science art khai tre ado bu kana gu mam di sigi percentage di science lorom ya ba condition ne lai se nang ado arts la lai se kai maram gi no adom dang hai bi ek khai do polo dei dum mai pa natana atopana de dum higher influence tawjare kaino science law na adu ai anga ngede ai je dum hana de dum arts ki subject na hena closerak pa dum hena pamjarak pa joi dagi aina leiba ai goal achievement goal engine gi matung in na di ai je arts ta lawjaraga foundation fajaba afaba foundation ama thammaga ai gi aim du je hena successfully achieve tawnabani na and arts subject arts stream se lawjari ado Hena gi golden achievement gi matang da hapetik pandirame ado kari goal ai bi ge makhata na nang future da kari to bining bi ai je aham da first oina UPSC nang first priority is UPSC da na adu na to jo the how to wear jo atopa competitive exam da jo hena Horok di hai gum se ka kai gi na ha nang you have a bright future ahead of you nangi namang tadi hojik se pa kano to lai da bani nangi hojik academic achievement da har nang class 10 da su 90% sa bani aduga 12 da su 95% sa ni side hena makhata ne hena to khala nang improvement la ke fakta ne ba na am kana hona basu oi biu aduga makhata ra ko ina hai ta ko nangi oi ba singler ko struggle sing adu han samjage aduga nungai bisina ko la ke ko happy ending ko la si ko adan nangi oi ba struggle sing si kai kai thengna ko gi have do si ngasi first position ne long no hona da kai kai struggle sing thengna ke have do madu amtang thambiyo ne aina like pa da thengna ke ba khwaidagi achawa awa di aina khana si awa je mi khudimak da dum thengna ne satra khudimak ki punsi da dum thengna ne khana like pa na tan ba je dum thengna ga ne hayeng lei na dum khando ga hayeng ngasi loi thokpa ya ba chapter ngasi pa gi ba ya ba ngasi loi san gi ba ya ba para jing ge dum hayeng dum ngamni tham da dum thamjin gi bidagi dum tandana hayeng exam yor kan da di पाबा ngam adum bai awaba je dum sima de dum yam thingna jare adugi experience gi lawra ga ije
ꯀꯥꯎꯟꯁꯤꯜꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯑꯦꯝ ꯂꯩꯔꯤꯁꯤꯡꯗꯨꯒ ꯑꯩꯅ ꯇꯧꯔꯤꯁꯤꯒꯗꯤ ꯌꯥꯔꯔꯣꯏ ꯏꯃꯥ ꯏꯄꯥꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯇꯤꯆꯔꯁꯤꯡꯒꯤ ꯍꯣꯞꯁꯤꯡꯁꯦ ꯌꯦꯡꯕꯗ ꯑꯩꯅ ꯇꯧꯔꯤꯕ ꯈꯣꯠꯄꯁꯦ ꯁꯤꯅꯗꯤ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯩꯁꯦ ꯁꯤꯒꯤꯁꯦ ꯈꯥꯡꯅꯁꯨ ꯈꯥꯡꯅ ꯑꯇꯟꯕꯁꯤꯃꯛꯇꯤ ꯀꯥꯎꯔꯒ ꯌꯥꯝ ꯈꯟꯖꯔꯒ ꯑꯗꯨꯛ ꯌꯥꯝ ꯍꯣꯠꯅꯖꯔꯦ. Okay, thank you. Ado makha tarakpusidei nangona question amtang hangjage khoi Manipur se sahi ani chupna khoi gi kangluki irang hoi de lebaki irang adum thokadun leire sida noida khoi ngahalaitana ban ni khangde amani khangde adum khoi ke haitare disturbances me ama satra da adum thol lebe ko lai pa ba ni khangde wakhal santi leite ni khangde aswada irang am tawre ham san adum chenari be lebak se me ama matam du da nang oiba hade mental state lai pa ba ni khangde aise oidori exam thadori si oidori khalak ba me ku padi yaw da ꯌꯥꯎꯋꯦ ꯍꯟꯗꯛꯀꯤ ꯑꯩꯅ 12ꯀꯤ ꯇꯧꯈꯤꯕ ꯆꯍꯤ 12 ꯀꯥꯈꯤꯕ ꯆꯍꯤꯗꯣ ꯑꯗꯨꯃꯛꯇ ꯕꯟ ꯑꯀꯟꯕ ꯃꯌꯥꯝ ꯇꯧꯈꯤ ꯑꯗꯨꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇ ꯕꯟ ꯇꯧꯈꯤꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝ ꯑꯗꯨꯐꯥꯎꯇ ꯇꯧꯈꯤꯗꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯕꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗꯣ ꯁꯤꯂꯦꯕꯁ ꯀꯕꯔꯗꯣ ꯅꯪꯉꯣꯏꯗꯕꯩ ꯃꯑꯣꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯇꯥꯛꯁꯟꯈꯤꯕ ꯑꯗꯨꯃꯛꯀꯤꯁꯨ ꯌꯥꯎꯈꯤ. ꯂꯥꯟꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯅꯪꯍꯜꯂꯦ ꯅꯣꯏ ꯁꯤꯂꯦꯕꯁ ꯀꯣꯚꯔ ꯇꯧꯅꯕ ꯁꯤꯂꯦꯕꯁꯁꯦ ꯀꯣꯚꯔ ꯇꯧꯕꯁꯦ ꯌꯥꯝ ꯋꯥꯅ ꯇꯧꯈꯤꯕ ꯅꯣꯏꯁꯦꯀꯣ ꯑꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯅꯣꯏ ꯍꯥꯟꯅ ꯃꯇꯝ ꯈꯔ ꯍꯦꯟꯅ ꯁꯥꯡꯅ ꯐꯪꯒꯗꯕꯁꯨ ꯇꯦꯟꯁꯟꯅ ꯐꯪꯉꯛꯑꯕꯅꯦꯕ ꯑꯗꯨꯅ ꯅꯣꯏꯗꯁꯨ ꯗꯤꯁꯇꯔꯕꯦꯟꯁ ꯃꯌꯥꯝ ꯊꯣꯛꯍꯜꯂꯦ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯗꯣ ꯍꯥꯟꯅ ꯑꯋꯥꯕ ꯄꯥꯔꯠꯁꯦ ꯂꯣꯏ ꯊꯝꯈ꯭ꯔꯒ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ ꯅꯪꯉꯣꯟꯗꯀꯣ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯊꯦꯡꯅꯔꯛꯄ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯕ ꯑꯝꯇꯪ ꯅꯪꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯍꯥꯏꯕꯤꯌꯨ. ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯄꯩꯈꯥ ꯍꯥꯏꯗꯣꯛꯄꯒꯤ ꯅꯨꯃꯤꯠꯁꯦ ꯄꯩꯈꯥ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝꯅ ꯑꯩꯅ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯖꯤꯁꯟ ꯑꯃ ꯐꯪꯖꯕꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯍꯔꯥꯎꯖꯩ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯔꯥꯎꯖꯩ. ꯑꯗꯣ ꯍꯦꯅꯥꯒꯁꯦ ꯂꯥꯏꯔꯤꯛ ꯈꯛꯇꯪ ꯑꯗꯨꯝ ꯄꯥꯔꯒ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯪꯒꯤ ꯍꯣꯕꯤꯁꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯒꯤ ꯄꯦꯁꯟ ꯑꯇꯣꯞꯄ ꯂꯩꯕ꯭ꯔꯥ ꯂꯥꯏꯔꯤꯛꯄꯒꯨꯝꯕ ꯍꯩꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩ ꯂꯩ? ꯑꯩ ꯅꯣꯚꯦꯜ ꯑꯗꯨꯝ ꯄꯥꯖꯩ ꯑꯩ ꯌꯥꯝ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏ ꯅꯣꯚꯦꯜꯁꯦ ꯌꯥꯝꯅ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯋꯥꯔꯤ ꯏꯕꯁꯨ ꯌꯥꯎꯋꯦ. ꯋꯥꯔꯤ ꯏꯕꯁꯨ ꯌꯥꯎꯋꯦ. ꯋꯥꯔꯤꯁꯦ ꯏꯔꯒ ꯊꯥꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯕꯅꯦ ꯍꯥꯏꯗꯤ ꯃꯦꯒꯥꯖꯤꯟꯗ ꯄꯕ꯭ꯂꯤꯁ ꯇꯧꯕ ꯈꯣꯠꯄꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯒꯨꯝꯕꯗ ꯑꯗꯨꯃꯛꯇꯤ ꯇꯧꯗ꯭ꯔꯤꯕꯀꯣ ꯑꯗꯨꯁꯨ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯍꯦꯟꯅ ꯑꯗꯨꯒꯨꯝꯕꯗꯁꯨ ꯄꯥꯁ ꯇꯥꯏꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯗ ꯍꯣꯠꯅꯕꯤꯌꯣ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ. ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯍꯪꯖꯅꯤꯡꯕꯗꯤ ꯏꯃꯥ ꯕꯕꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯪꯒꯤ ꯋꯥꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕ ꯃꯣꯃꯦꯟ ꯈꯔ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯅꯪꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯔꯥꯎꯖꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯣꯃꯦꯟ ꯈꯔ ꯂꯩꯇꯥꯔꯒꯁꯨ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯣ. ꯑꯩꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯏꯒꯤ ꯃꯇꯝꯗ ꯀꯟꯅ ꯍꯣꯠꯅꯔꯤꯀꯥꯟꯒꯤꯗ ꯍꯌꯦꯡꯁꯦ ꯄꯩꯈꯥ ꯊꯣꯛꯑꯦꯅ ꯑꯩꯗꯣ ꯌꯥꯝ ꯀꯟꯅ ꯔꯤꯚꯤꯖꯟ ꯇꯧꯔꯤꯕ ꯃꯇꯝꯅꯤ. ꯑꯗꯨꯗ ꯃꯃꯥꯗꯨꯁꯨ ꯑꯩꯗꯣ ꯑꯍꯤꯡꯗ ꯊꯦꯡꯉꯝꯅꯤꯅ ꯏꯊꯟꯇ ꯇꯧ ꯌꯥꯗꯦꯅ ꯑꯗꯨꯝ ꯉꯥꯏꯔ ꯂꯩꯕꯗꯣ ꯑꯩꯅ ꯎꯏꯔꯦ ꯑꯗꯨꯝ ꯉꯥꯏꯗꯕ ꯑꯩꯅ ꯇꯨꯝꯃꯣ ꯆꯠꯂꯨꯔꯣ ꯑꯩ ꯑꯗꯨꯝ ꯌꯥꯔꯅꯤ ꯉꯥꯛꯇꯪ ꯂꯩꯔ ꯇꯨꯝꯃꯒꯦ ꯇꯨꯝꯃꯣꯅ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯃꯥꯅ ꯌꯥꯅꯤ ꯄꯥꯎ ꯑꯗꯨꯝ ꯍꯥꯏꯔ ꯑꯗꯨꯝ ꯍꯦꯛꯇ ꯎꯏꯔꯦ ꯍꯦꯛꯇ ꯉꯥꯏꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝꯅ ꯃꯣꯏꯅ ꯑꯩ ꯈꯟꯕꯤꯕꯖꯥꯠꯅꯤꯀꯣ ꯑꯗꯨꯛ ꯌꯥꯝꯅ ꯑꯗꯨꯝꯕꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯗꯨꯒꯤ ꯋꯥꯔꯤꯅ. ꯑꯗꯣ ꯕꯕꯥꯒꯤꯗꯤ ꯂꯩꯇꯕ꯭ꯔꯥ? ꯕꯕꯥꯁꯨ ꯑꯗꯨꯝ ꯋꯥꯍꯩ ꯈꯣꯟꯗꯥꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯑꯗꯨꯝ ꯏꯁꯇ꯭ꯔꯤꯛ ꯈꯔ ꯑꯣꯏꯖꯩ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯗꯨꯝ ꯃꯁꯤꯕꯨ ꯌꯥꯝ ꯄꯕ꯭ꯂꯤꯛ ꯐꯤꯒꯔ ꯀꯩꯅꯣꯒꯤ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯍꯦꯗ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯄꯥꯛ ꯏꯃꯣꯁꯟ ꯁꯣ ꯇꯧꯕ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯕꯕꯥꯁꯤꯁꯨ ꯑꯗꯨꯝ ꯆꯤꯟꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯏꯁꯇ꯭रिꯛ ꯑꯣꯏꯖꯩ ꯑꯗꯣ ꯑꯃꯨꯛꯃꯨꯛꯇ ꯃꯥꯅꯒ ꯑꯩꯅ ꯁꯤ ꯕꯕꯥ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯇꯧꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯇꯪ ꯍꯥꯏꯔꯒ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯈꯨꯍꯥꯏꯗꯨꯗ ꯑꯩꯁꯦ ꯇꯥꯗ ꯃꯥꯜꯂꯦ ꯈꯣꯠꯇ ꯃꯥꯜꯂꯦ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯣ ꯇꯧꯕꯗꯤ ꯑꯗꯨꯝ ꯇꯧꯊꯣꯔꯛꯑꯦꯕ. ꯇꯦꯟꯒꯤꯗꯁꯨ ꯑꯩꯗꯣ ꯄꯄꯥꯅ ꯑꯗꯨꯝ ꯁꯥꯏꯟꯁꯇ ꯂꯧ ꯈꯣꯠꯂꯣ ꯃꯥꯗꯤ ꯑꯩꯗꯤ ꯁꯥꯏꯟꯁꯇ ꯂꯧꯔꯅꯤꯅ ꯑꯗꯨꯝ ꯂꯣꯏ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔ ꯂꯣꯏꯔ ꯂꯩꯔꯝꯃꯦ. ꯑꯗꯨꯗ ꯑꯩꯅ ꯑꯥꯔꯠꯁꯇ ꯂꯧꯅꯤ ꯍꯥꯏꯕꯗꯨꯗ ꯍꯥꯏꯔꯞꯇꯤ ꯃꯥꯗꯣ ꯁꯣꯛ ꯆꯠꯄ ꯃꯥꯜꯂꯦ ꯁꯣꯛ ꯍꯥꯏꯔꯞ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯇꯧꯔꯤ ꯃꯌꯥꯝꯗꯨꯒꯅ. ꯑꯗꯣ ꯀꯣꯟꯅꯥꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯅꯝꯗꯅ ꯑꯗꯨꯝ ꯁꯥꯏꯟꯁ ꯂꯧꯗꯣꯏ ꯃꯥꯜꯂꯦ ꯃꯣꯏ ꯍꯥꯏꯔꯕꯅꯤ ꯈꯜꯂꯦ. ꯑꯗꯣ ꯀꯣꯟꯅꯥꯁꯦ ꯑꯗꯨꯝ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯄꯗ ꯄꯄꯥꯅ ꯑꯗꯨꯝ ꯂꯧꯔꯣ ꯅꯪ ꯑꯥꯔꯠꯁ ꯅꯪ ꯇꯝꯅꯤꯡꯕ ꯁ꯭ꯀꯨꯜ ꯏꯀꯦꯗ ꯑꯗꯨꯝ ꯇꯝꯖꯔꯣ ꯈꯣꯠꯂꯣ ꯑꯗꯨꯝ ꯍꯥꯏꯌꯦ. ꯗꯨꯀꯥꯟꯗ ꯌꯥꯝ ꯅꯨꯡꯁꯤ ꯄꯄꯥꯗꯣ ꯈꯟꯖꯥꯅꯦ ꯑꯩꯒꯤ ꯁꯨꯃꯥꯏꯅꯅꯦ. ꯑꯗꯣ ꯅꯪꯅ ꯅꯣꯏ ꯄꯄꯥꯅ ꯁꯥꯏꯟꯁ ꯂꯧ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠꯀꯣ ꯅꯪꯅ ꯅꯣꯏ ꯄꯄꯥꯅ ꯍꯥꯏꯗꯅ ꯁꯥꯏꯟꯁꯁꯦ ꯂꯧꯗꯣꯔꯦ ꯀꯥꯏ ꯈꯜꯂꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯂꯧꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯕꯅꯤꯅ ꯑꯩꯗꯤ ꯑꯥꯔꯠꯁ ꯂꯧꯖꯅꯤꯡꯕꯅꯤ ꯀꯥꯏ ꯈꯟꯕꯁꯤꯗ ꯅꯪ ꯅꯤꯡꯉꯝꯗꯕꯒꯗꯤ ꯐꯥꯎꯈꯤꯕ ꯑꯗꯨꯗ? ꯑꯩ ꯀꯞꯄꯦ ꯆꯥꯛ ꯆꯥꯏꯀꯥꯟꯗ ꯇꯨꯝ ꯇꯥꯔꯦ. ꯅꯪ ꯑꯥꯔꯠꯁ ꯂꯧꯔꯔꯣꯏ ꯈꯟꯕꯗꯨꯅꯅꯦꯕꯀꯣ ꯍꯧꯖꯤꯛ ꯑꯥꯔꯠꯁ ꯂꯧꯔꯦ ꯅꯪꯅ ꯄꯥꯝꯖꯕ ꯁꯕꯖꯦꯛ ꯃꯌꯥꯝ ꯑꯃꯁꯨ ꯅꯩꯅꯔꯒ ꯍꯧꯖꯤꯛ ꯅꯪꯅ ꯁꯤꯒꯤ ꯑꯦꯆꯤꯞꯃꯦꯟꯁꯦ ꯂꯥꯛꯄꯅꯦꯕꯀꯣ. ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯨꯀꯣ ꯍꯧꯔꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯄꯤꯕꯤꯅꯤꯡꯕ ꯃꯦꯁꯦꯖ ꯂꯩꯔꯒꯁꯨ
ꯑꯗꯣ ꯍꯦꯅꯥꯅ ꯅꯪꯒꯤ ꯃꯈꯥ ꯇꯥꯅ ꯏꯟꯈꯠꯂꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ 10 12 ꯊꯥꯔꯛꯀꯗꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯕꯒꯦ ꯑꯩꯅ ꯏꯟꯈꯠꯂꯛꯂꯤꯕ ꯑꯩꯒꯤ 10 ꯑꯃꯁꯨꯡ 12 ꯖꯦꯅꯦꯔꯦꯁꯟꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯍꯥꯏꯔꯒꯗꯤ ꯑꯩ ꯍꯌꯦꯡꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯍꯌꯦꯡꯒꯤꯗꯃꯛꯇ ꯊꯝꯖꯟꯕ ꯁꯦ ꯇꯣꯛꯄꯤꯔꯣ ꯇꯨꯃꯣꯔꯣ ꯅꯦꯚꯔ ꯀꯝ ꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯈꯪꯖꯔꯦ ꯍꯟꯗꯛꯀꯤ 12ꯒꯤꯁꯤꯗ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯍꯦꯟꯅ ꯑꯩꯅ ꯍꯧꯖꯤꯛ ꯐꯪꯉꯤꯕ ꯑꯦꯆꯤꯞꯃꯦꯟꯁꯦ ꯑꯩꯅ ꯇꯨꯃꯣꯔꯣ ꯅꯦꯚꯔ ꯀꯝ ꯇꯨꯃꯣꯔꯣ ꯑꯗꯨꯝ ꯂꯩꯔꯤ ꯈꯣꯠꯂꯤꯅ ꯕꯤꯂꯤꯐ ꯑꯃ ꯁꯤ ꯂꯩꯖꯔꯤꯕꯁꯦ ꯁꯤꯁꯦ ꯑꯩꯅ ꯂꯩꯔꯝꯗ꯭ꯔꯕꯛꯇꯤ sidagi ꯍꯦꯟꯅꯁꯨ ꯐꯪꯉꯝꯕ ꯌꯥꯏꯅ ꯁꯨꯝ ꯈꯜꯂꯦ ꯑꯗꯣ ꯍꯌꯦꯡ ꯍꯌꯦꯡ ꯁꯨꯝ ꯌꯩꯊꯣꯛꯑ ꯊꯝꯃꯨꯕꯗꯨꯅ ꯅꯪ ꯃꯥꯔꯛꯁꯦ ꯈꯔꯗꯤ ꯅꯪ ꯄꯦꯟ ꯐꯥꯠꯇ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯕ ꯍꯣꯏ ꯋꯥꯠꯂꯦꯕ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯗ꯭ꯔꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯦꯆꯤꯞꯃꯦꯟ ꯑꯃꯁꯨ ꯄꯨꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯄꯦꯔꯦꯟꯁꯅ ꯄꯥꯝꯃꯦꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯗ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯅꯝꯁꯤꯟꯕꯤꯕ ꯑꯗꯨꯃꯁꯨ ꯑꯩ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯏꯆꯥꯅ ꯄꯥꯝꯖꯕ ꯈꯣꯠꯄ ꯃꯣꯏꯒꯤ ꯃꯣꯠꯀꯤ ꯃꯇꯨꯡ ꯇꯥꯔꯒ ꯃꯣꯏꯅ ꯇꯧꯔꯛꯄ ꯌꯥꯕ ꯑꯦꯆꯤꯞꯃꯦꯟ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯀꯦꯄꯥꯕꯤꯂꯤꯇꯤ ꯑꯗꯨ ꯃꯌꯥꯝ ꯈꯟꯅꯔꯕ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯑꯣꯏꯅ ꯆꯠꯍꯟꯅꯤꯡꯕ ꯑꯗꯨꯃꯁꯨ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕꯁꯦ ꯑꯩꯅ ꯁꯥꯏꯟꯁ ꯂꯧꯔꯝꯃꯗꯤ ꯁꯤꯃꯛꯀꯤ ꯑꯦꯆꯤꯞꯃꯦꯟꯁꯦ ꯑꯩ ꯐꯪꯉꯝꯗꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯄꯥꯝꯖꯕ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯑꯁꯨꯝꯕ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟꯁꯦ ꯂꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯈꯥ ꯇꯥꯔꯤꯕꯁꯤꯡꯁꯤꯁꯨ ꯃꯣꯏꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯆꯠꯇꯨꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟ ꯁꯤꯃꯁꯨ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯣꯏꯖꯅꯕ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯍꯦꯟꯅ ꯅꯪꯅꯁꯨ ꯍꯥꯏꯐꯦꯠ ꯄꯟꯈ꯭ꯔꯦ ꯉꯁꯥꯏꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯀ꯭ꯔꯥꯁꯇꯤꯅꯦꯁꯟꯒꯤ ꯃꯇꯥꯡꯁꯦ ꯁꯥꯇ꯭ꯔꯁꯤꯡꯅ ꯍꯌꯦꯡ ꯍꯌꯦꯡꯅ ꯌꯩꯊꯣꯛꯑ ꯊꯝꯕꯁꯦ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯄꯥꯒꯦꯅ ꯐꯝꯊꯕ ꯃꯇꯝ ꯃꯤꯀꯨꯞꯁꯤꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯤ ꯑꯗꯨꯝ ꯃꯌꯦꯛꯁꯦ ꯄꯥꯏꯔ ꯖꯒꯣꯏ ꯁꯥꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯄꯥꯅꯤꯡꯗꯕ ꯑꯗꯨꯝ ꯎꯏꯔ ꯂꯩꯔꯝꯕꯒꯨꯝꯕ ꯁꯤ ꯌꯥꯝ ꯌꯥꯎꯋꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯒꯗꯤ ꯃꯃꯥꯡꯗ ꯂꯥꯏꯔꯤꯛ ꯊꯝꯃꯨ ꯍꯥꯏꯅꯩꯌꯦꯕ ꯑꯩꯈꯣꯏꯁꯦꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯍꯦꯛ ꯐꯨꯛꯂꯥꯎ ꯍꯧꯒꯠꯂ ꯄꯥꯒꯦ ꯀꯥꯏ ꯈꯜꯂꯛꯄ ꯃꯤꯀꯨꯞꯀ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯪ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯈꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯌꯥꯝ ꯍꯪꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯦ ꯁꯨꯡꯄꯥ ꯄꯥꯅꯤꯡꯗꯦꯕ ꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯩꯈꯣꯏꯁꯨ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯅꯤ ꯑꯗꯣ ꯂꯥꯏꯔꯤꯛ ꯁꯨꯡꯄꯥ ꯄꯥꯅꯤꯡꯉ ꯍꯧꯔꯛꯄ ꯅꯠꯇꯦꯕ ꯎꯄꯥꯏ ꯂꯩꯇꯕꯩ ꯅꯝꯐꯨ ꯍꯥꯐꯨꯗ ꯄꯥꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯅꯪꯅ ꯀꯃꯥꯏꯅ ꯃꯗꯨꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯣꯄꯤꯡ ꯃꯦꯀꯥꯅꯤꯖꯝ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯛꯈꯤꯒꯦ ꯇꯧꯗ ꯌꯥꯗꯦ ꯀꯩ ꯈꯜꯂꯒ ꯇꯧꯕꯁꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯛꯈꯤꯒꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯇꯦꯛꯅꯤꯛꯀꯨꯝꯕ ꯂꯩꯕ꯭ꯔꯥ ꯁ꯭ꯄꯤꯁꯦꯜ ꯇꯦꯛꯅꯤꯛ ꯁꯥꯇ꯭ꯔꯁꯤꯡ ꯑꯇꯣꯞꯄꯗ ꯇꯥꯛꯄ ꯌꯥꯕ ꯍꯥꯏꯌꯣ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯍꯦꯛ ꯐꯝꯊꯕꯒꯗꯤ ꯂꯥꯏꯔꯤꯛꯁꯦ ꯅꯝꯗꯅ ꯄꯥꯔꯁꯨ ꯁꯤꯃꯗꯤ ꯑꯩ ꯀꯣꯛꯇ ꯁꯨꯡꯆꯪ ꯆꯪꯗꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯄꯥꯔꯝꯃꯁꯨ ꯉꯥꯛꯇꯪ ꯃꯤꯅꯤꯠ 5 ꯂꯩꯔꯒ ꯑꯗꯨꯝ ꯀꯥꯎꯕꯁꯦ ꯁꯤꯃꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯊꯣꯛꯁꯦ ꯑꯗꯨ ꯑꯩꯅ ꯁꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯇꯨꯡ ꯌꯦꯡꯖꯔꯛꯄꯗ ꯂꯥꯏꯔꯤꯛꯁꯦ ꯍꯦꯛꯇ ꯃꯤꯅ ꯐꯣꯔꯁ ꯇꯧꯔꯒ ꯄꯥꯕꯅꯦꯅ ꯈꯟꯗꯕ ꯏꯁꯥꯃꯛꯅ ꯑꯩꯅ ꯍꯩꯅꯤꯡꯅ ꯑꯩꯅ ꯏꯟꯖꯣꯏ ꯇꯧꯔ ꯄꯥꯖꯕꯗꯣ ꯁꯤꯅꯗꯤ ꯍꯦꯟꯅ ꯑꯩꯒꯤ ꯃꯦꯃꯣꯔꯤꯗ ꯍꯦꯟꯅ ꯑꯗꯨꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯍꯧꯕ ꯁꯤꯃꯗꯤ ꯑꯣꯏꯖꯩ ꯑꯗꯨꯒ ꯑꯩꯅ ꯄꯥꯔꯤꯕ ꯄꯣꯠꯁꯦ ꯍꯦꯟꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯍꯥꯏꯗꯤ ꯕ꯭ꯂꯥꯏꯟꯂꯤ ꯐꯣꯀꯁ ꯑꯣꯏꯅ ꯆꯤꯟꯗ ꯉꯥꯡꯕꯗꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯑꯩ ꯀꯣꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯐꯖꯅ ꯁꯤꯅ ꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯁꯤ ꯍꯥꯏꯕꯅꯤ ꯁꯤ ꯍꯥꯏꯔꯗꯤ ꯁꯤꯒꯤ ꯔꯤꯖꯜ ꯐꯪꯉꯛꯄ ꯌꯥꯏ ꯈꯣꯠꯄ ꯌꯥꯏ ꯁꯤꯁꯦ ꯐꯖꯅ ꯑꯗꯨꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯒ ꯄꯥꯈꯤꯕꯗꯣ ꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯦꯃꯣꯔꯤꯁꯦ ꯀꯨꯏꯅ ꯁꯥꯡꯅ ꯑꯗꯨꯝ ꯂꯩꯖꯩ ꯁꯤ ꯇꯦꯛꯅꯤꯛꯁꯦ ꯑꯇꯣꯞꯄꯗꯁꯨ ꯑꯗꯨꯝ ꯇꯧꯕꯤꯒꯅꯤ ꯇꯧꯕ ꯑꯗꯣ ꯍꯦꯟꯅꯕꯨ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯁꯤꯡꯁꯦ ꯃꯣꯏꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯊꯥꯖꯩꯀꯣ ꯑꯗꯣ ꯃꯣꯏꯅ ꯇꯥꯛꯄꯤꯔꯛꯏꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅꯗ ꯄꯤꯕ ꯁꯞꯄꯣꯔꯠꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯪꯅ ꯈꯪꯉꯛꯇꯕ ꯃꯤꯀꯨꯞꯇꯒ ꯑꯩꯈꯣꯏꯒꯤ ꯇꯥꯛꯄꯤꯕ ꯈꯣꯠꯄꯤ ꯑꯦꯅꯤ ꯇꯥꯏꯝ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯄꯥꯏꯕꯤꯔꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯗꯨꯒꯨꯝꯕꯇꯪ ꯅꯪꯒꯤ ꯁꯝꯂꯞꯄ ꯑꯣꯖꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯇꯨꯌꯦꯜꯐꯀꯤꯗꯩ ꯑꯣꯏꯔꯦ ꯇꯨꯌꯦꯜꯐꯀꯤꯗꯗꯤ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝ ꯊꯤꯅ ꯃꯣꯏꯒꯤ ꯁꯞꯄꯣꯔꯠꯇꯒꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯁꯤ ꯊꯥꯛꯁꯦ ꯌꯧꯖꯔꯛꯏꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯁ꯭ꯀꯨꯜꯗꯗꯤ ꯑꯗꯨꯝ ꯑꯣꯖꯥꯒ ꯇꯣꯟꯅ ꯇꯤꯟꯅꯕ ꯂꯣꯏꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯂꯩꯖꯔꯦ ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯑꯣꯖꯥꯅ ꯑꯩꯈꯣꯏꯁꯦ ꯄꯨꯡ 12 1 ꯅꯠꯇ꯭ꯔꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯋꯥꯏꯐꯥꯎ ꯄꯥꯕꯁꯦ ꯑꯗꯨꯝ ꯑꯣꯖꯥꯅ ꯑꯗꯨꯝ ꯁꯪꯕꯤ ꯃꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯨꯝꯗ꯭ꯔꯤꯐꯥꯎ ꯃꯣꯏ ꯀꯅꯥꯝ ꯇꯨꯝꯗꯦ ꯑꯣꯖꯥꯁꯤꯡꯁꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯩꯈꯣꯏꯁꯦ ꯎꯏꯔ ꯎꯏꯔꯐꯥꯎ ꯑꯩꯈꯣꯏꯁꯦ ꯁꯪꯉꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯁꯥꯇ꯭ꯔꯁꯤꯡꯅ ꯇꯧꯔꯤꯁꯦ ꯃꯣꯏꯁꯦ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝꯁꯤꯡꯁꯦ ꯐꯪꯗꯕ ꯌꯥꯗꯦ ꯈꯣꯠꯇꯕ ꯌꯥꯗꯦꯅ ꯈꯟꯖꯔꯒ ꯃꯣꯏꯅ ꯇꯧꯕꯁꯤꯡꯗꯣ ꯑꯗꯨꯃꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯩꯅ ꯀꯩꯅꯣꯝ ꯈꯪꯗꯕ ꯈꯣꯠꯇꯕ ꯃꯦꯗꯥꯝ ꯁꯥꯔ ꯁꯤ ꯈꯪꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯄꯗ ꯃꯣꯏꯅ ꯍꯦꯟꯅ ꯏꯟ ꯗꯦꯞ ꯅꯣꯂꯦꯖ ꯑꯃ ꯄꯤꯕꯤꯕꯗꯣ ꯑꯗꯨ ꯅꯠꯇꯅꯁꯨ ꯀꯣꯟꯅ ꯈꯔ ꯂꯩꯔꯒꯁꯨ ꯑꯩꯅ ꯍꯪꯉꯤꯕ ꯄꯣꯠ ꯑꯗꯨꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯅ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯍꯪꯕꯤꯔꯛꯄ ꯈꯣꯠꯄꯤꯔꯛꯄ ꯑꯗꯨꯃꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯩꯅ ꯑꯣꯖꯥꯁꯤꯡꯁꯨ ꯑꯗꯣ ꯍꯦꯅꯥꯁꯦ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯂꯧꯔꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯄꯥꯎꯁꯦ ꯀꯅꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯝꯕꯤꯔꯛꯈꯤꯒꯦ ꯃꯗꯨꯗ ꯅꯪꯉꯣꯟꯗ ꯐꯥꯎꯕ ꯏꯊꯤꯜ ꯍꯥꯏꯒꯗ꯭ꯔꯥ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯈꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯃꯇ ꯊꯝꯕꯤꯌꯨꯅꯦ
ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯂꯥꯏꯐꯇ ꯌꯦꯡꯉꯝꯃꯦ ꯍꯥꯏꯔꯞ ꯑꯗꯨꯗꯒꯤ ꯄꯨꯡ ꯇꯥꯗꯣꯔꯀꯥꯟ ꯑꯁ ꯉꯝꯃꯔꯣꯏ ꯌꯦꯡꯉꯝꯗꯣꯏ ꯃꯥꯟꯗ꯭ꯔꯦꯅ ꯈꯜꯂꯒ ꯑꯩ ꯑꯗꯨꯝ ꯐꯣꯟꯗꯣ ꯊꯝꯃꯦ ꯌꯦꯡꯗꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯃꯨꯛꯀ ꯂꯩꯔꯀꯥꯟꯗ ꯏꯃꯥꯟꯕꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯉꯔꯥꯡ ꯁꯨꯃꯥꯏꯅ ꯏꯃꯥꯟꯅꯕꯤꯁꯤ ꯌꯥꯎꯔꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯏꯃꯥꯟꯕꯤ ꯍꯔꯤꯄ꯭ꯔꯤꯌꯥꯔꯤ ꯅꯝꯕꯣꯜꯗꯒꯤ ꯑꯗꯨꯒ ꯃꯦꯔꯤꯅꯥ ꯃꯥꯁꯨ ꯂꯧꯗꯒꯤ ꯃꯣꯏ ꯃꯕꯥꯅꯤꯅ ꯄꯨꯟꯅ ꯆꯪꯉꯒ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦ ꯑꯩꯁꯨ ꯍꯥꯏꯔꯞ ꯈꯪꯕꯣꯏ ꯈꯣꯠꯄꯣꯏ ꯃꯣꯏ ꯃꯌꯥꯝꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯁꯜꯂꯛꯄꯗ ꯑꯁꯦꯡꯕ ꯅꯣꯏꯕꯨ ꯐꯥꯒꯤ ꯅꯠꯇꯕ꯭ꯔꯥ ꯐꯥꯒꯤ ꯅꯠꯇꯕ꯭ꯔꯥꯅ ꯑꯍꯥꯟꯕꯗ ꯍꯪꯉꯤ ꯃꯣꯏ ꯈꯔ ꯐꯥꯒꯤ ꯑꯗꯨꯝ ꯇꯧꯒꯟꯕꯗꯨꯗ ꯐꯥꯒꯤ ꯃꯥꯜꯂꯦ ꯑꯍꯥꯟꯕꯗ ꯉꯥꯛꯇ ꯑꯗꯨꯒ ꯔꯤꯖꯜ ꯌꯦꯡꯉꯦ ꯔꯤꯖꯜ ꯀꯩꯀꯥ ꯊꯥꯔꯀꯥꯟꯗ ꯇꯧꯔꯒ ꯕꯨꯕꯣꯛꯇ ꯍꯥꯟꯅ ꯄꯥꯎ ꯇꯝꯃꯨꯔꯦ ꯕꯨꯕꯣꯛꯇꯁꯨ ꯌꯥꯎꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏ ꯑꯗꯨꯒ ꯉꯥꯛꯇꯪ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯑꯩꯁꯦ ꯉꯥꯛꯇꯪ ꯑꯃꯨꯛ ꯌꯦꯡꯀꯥꯟꯗ ꯑꯃꯨꯛ ꯀꯞꯄꯦ ꯊꯥꯖꯃꯟꯗꯕꯗꯒꯤ ꯑꯗꯩ ꯏꯕꯣꯛꯅꯁꯨ ꯌꯥꯝ ꯆꯩꯔꯦ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯇꯥꯔ ꯀꯞꯄꯦꯅ ꯑꯗꯩ ꯃꯃꯥ ꯕꯕꯥ ꯍꯣꯏꯗꯁꯨ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯦ ꯑꯗꯨꯒ ꯃꯃꯥꯁꯨ ꯑꯗꯨꯝ ꯀꯞꯈ꯭ꯔ ꯃꯥꯜꯂꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯧꯖꯔꯤꯕ ꯍꯦꯅꯥꯒꯤ ꯏꯟꯇꯔꯚꯤꯌꯨ ꯑꯁꯤꯅ ꯏꯟꯈꯠꯂꯛꯂꯤꯕ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃꯗ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯗ ꯍꯦꯟꯅ ꯑꯩꯈꯣꯏ ꯏꯟꯁꯄꯤꯔꯦꯁꯟ ꯄꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯊꯝꯖꯔꯤ ꯑꯃꯗꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ